Pangthokkadouriba Lok Sabha Mikhal Asi Manipur Thugaiba Pamba Amadi Pamdaba Anigi Mikhalni Amit Shah Pawasi ngasi nungthil phongkhiba kangleipaki maira pausiedagi lokhotsavani Union Home Minister Amit Shah pungkharagi Khongchat Lok Sabha Mikhal da Inner Manipur Parliamentary Constituency da BJP gi mire poina thadokhliba Thaunaujam Basanta Kumar amadi outer da BJP na sogoliba NPF ki mire Timothy Jimiki board khomna bagidamak ngasi Imphal da thunglakhibaga loinana Hapta Kangjebung da Pangthokpa miyam gi mifamda saruk yaduna wangangduna BJP gi board Khongchat Union Home Minister Amit Shah ngasi nungthil pung 2 minute yankaiga manga taba matamda akhanaba flight amada Tripura dagi Imphal gi International Airport ta thunglakhe mahang hek thunglavaga Manipur gi Chief Minister N Biren BJP Manipur Pradesh ki President A Sardana Luchingba party gi Meeoi kaya na haraw tayam na okay Airport dagi Union Home Minister Amit Shah Imphal East ki hapta Kangjebung da chatuna Miyam gi mifamaduda Chief Minister N Biren Council of Minister MLA Singh Hanagi MP Singh amadi party gi lusingba kaya na saruk yakhe Union Home Minister bo BJP bu sogatpa miyam na party gi firal paiduna lambi da taram na okay BJP Manipur Pradesh na senduna hapta Kangjebung da Pangthokpa mifamda tinkhiba miyam na su Amit Shah bu haraw tayam na okay Chief Minister N Biren na Union Home Minister da koyet uptuna ikai khumna ba utkhe BJP Manipur Pradesh ki mire poidiba TS Basanta Kumar amadi A Sardana su Thangsang amadi Radha Krishna gi ayek pasaktam khudol tamkhe Union Home Minister na miyam da wangangladuna haikhibadi Bharat ki Prime Minister na sahi tara lengak pairakpadagi Bharat ta ahongba kaya purakpa ngamlay madugi manungda awang nongpo ki state sing da su ahongba kaya puraklay Manipur gi athokba singbo ikai khumna ba utpa oina Andaman and Nicobar da laikhidraba athokba singi khubambo Mount Manipur haina maming onthokre Union Minister na makata na hai Congress na sahi kaya lengak pairingaida Manipur gi miyam na tanduna lakhiba ILP ngasi gi Narendra Modi gi lengak lakpadagi thabak to onthokle Lamdam asida ILP chanare Lakkadouriba Lok Sabha Mikhal Asi Congress amadi BJP gi natte Manipur Thugaiba Pamba sing amadi Manipur kanba Pamba sing gi Mikhalni Congress na apunba gi saktam thugai na bahona duna lakli haiba yauna Wapham kaya Fongdoktuna Imphal East ki hapta Kangjebung da Pangthokpa thauramasi loiraba matungda Union Home Minister Amit Shah na Imphal gi nitai patsu thekta leiba BJP gi office oiriba thambal sanglen da laktuna Office complex asigi manungda nauna saba office haunabi matungina Amit Shah na sangaram khe mafam aduda tinkhiba BJP karyakarta nupi singna Amit Shah da thambal khudol tamduna haraw tayam na okay masagi matung ngasi nungthil pung 3 minute tara rom tabada Union Home Minister Amit Shah Delhi gi damak akhanaba flight amada Imphal Thadokhre panba yabadi Union Home Minister Amit Shah Mamang sahi 2023 gi May 3 dagi haukiba kanglup anigi sathiraba lan marakta haibadi May 18 da Imphal da laktuna numit humni leiramkhe madugi manungda Churachandpur na chingba chatuna CSO kayaga unaduna wari sanaramlaga numit taraga mangani gi manungda Manipur da mu halakani haiba Wapham Phongdoklambadagi sunglak lakhidraba tha taragi matungda ngasi Manipur da bot khomba lakhiba sine Home Minister Amit Shah laktuna BJP gi bot khomkhre Amit Shah gi Manipur Khongchat Yaningdaba Fongdoktuna Lambi Thingduna Khongjang Changsinkhre Pawasi ngasi nungthil phongkhiba pawnel khol pausiedagi lokhotsavani Amit Shah na NRC ST status amadi sugi matangda Karigumba Wapham Amatta Pallamdre Supnatagi Congress tamak Cheiramlaga Imphal Thadokhre tha asigi taraga mapan amasung kunga tarukta Manipur gi waina tangkak ani thongna Pangthokkadouriba taraga 9 suba Lok Sabha Mikhal gi campaign gi damak BJP na lusingba masung Union Home Minister Amit Shah pungkharagi Khongchat ngasi Imphal da laktuna miyam da wangangkhre Union Home Minister Amit Shah na Imphal Birti Kendrajit International Airport ta hek thunglavaga Chief Minister Nongthongba Biren Laingaki Minister amasung MLA Singh BJP Manipur Pradesh ki President A Sardana amadi atay makok thongba karyakarta sing na taram na okre mafam adudagi hapta Kangjebung tamna laklaga miyam gi mifam da saruk yakhe mifam aduda taraga 9 suba Lok Sabha Mikhal da Inner Manipur Parliamentary Constituency da BJP gi candidate oidiba Thaunaujam Basanta amasung Outer Manipur Parliamentary Constituency da BJP na sawaliba NPF ki mire Timothy Jimiki election campaign ga mari lainana Amit Shah na mahaki waiba Wapham sing miyam da thamkhe Chief Minister Nongthongba Biren yauna Pangthokkadouriba miyam gi mifam aduda Laingaki Minister amadi BJP Manipur Pradesh ki President A Sardana yauna party gi makok thongba sing su saruk yakhe Nakalamarom Union Home Minister Amit Shah gi Khongchat asibu Yaningdaba Fongdoktuna ngasi tongan ba mafam sing da miyam na Khongjang Changsinkhre Khongjang sing adugi manungchan na ngasi nungthil pung 1 minute 30 rom taba duwaida
न्यू चेकोन लंबी परिंगे राजा दुम्बरा हाई स्कूल मपाद मियोई खरन लंबी मयाइदा तयर मई थादुना यूनियन मिनिस्टर अमित शाह की मणिपुर खोंगचत असी यानिंगदब फोंगदोक्तुना खोंजंग चंगसिनख्रे थौदोक अदु हेक थोकले हाइबगी पाउ हेक ताबदगे इम्फाल ईस्ट डिस्ट्रिक्ट पुलिस की टीम लाक्तुना खोंजंग अदु लाक्सिनखे मियाम हवरक्तुना लंबीदा मई थादुना अमित शाह की थौरम यावबा लाकपा मियोई कया हलनख्रे बीजेपी की फिराल थेतुना लाकपा गाड़ी सिंगदगे मियामना फिराल लौथोक्तुना हलनखे मफम कयादा प्रोटेस्ट तौख्रे पावसी ngasi nungthil phongkiba kanglaipa ki maira pause dagi lokhatchabane lamdam asida thogliba sahi fajilaklaba irang manungda tuminna leisilaga Lok Sabha Mikhal gi damak bot khomba lakleba Union Home Minister Amit Shah gi khongchat pu Yaningdaba Fongdoktuna Amit Shah bu okfam oiriba hapta kangjebungdagi irap laptaba koiba mafam singda miyamna Amit Shah gi khongchat pu Yaningdaba Fongdoktuna wakat mifam chathaba lambi thingba madi lambi da mai thaba gi khongjang sing miyamna changsinkhre ngasi numit jungba matung pung 12 minute kunthra rom tarakpa matamda lamlong bazar da maike adom gi miyam amade kaithel phambi singna haunaruba tawduna thoraktuna lamlong da lambi thingbagi thabak sathakhe Imphal East ki tongan ba mafam singda Union Home Minister bu oknaba lakhiba miyoi singna tongduna lakpa gari sing thatkhe lamlai amadi Imphal East ki tongan ba mafam singdage thauramadu bu yaunabagi lakhiba gari chama gi mathakta halankhe मियाम की खोंजंग अदुना मरम ओइरगा मियामना सथोक ससिन द चाउना अकाइबा पीखे थौदोक अदु थोकले हाइबा पाउ ताबदगे पुलिस कांगबु लाक्तुना मियाम की खोंजंग अदुबु तनखाइना बहोनखे खोंजंग चंगसिलिबा मियामना अमित शाह ओकनबगी दमक लाक्लेबा मियाम अदुदा नसा नसा की खुदोमबी लुपा 500 लिसिंग द योनथोकले नरमदम की खलुरनु हाइबा पेंदबा खोलाउसिंग लाउसिनखे मतम इकान कानदना न्यू चेकोन की मफम सिंगदसु मियामना लंबी द गाड़ी टायर पुथोक्तुना मई थाखे वांखै निंगथेमदसु माइकै अदोमगी मियामना खोंजंग चंगसिनखि बी मैरा पाइबी अमना अमित शाहना इरांग मनुंगदा नुमित हुमनी इम्फाल दा लाक्लमलबा मतुंग नुमित 15 लेरगा अमुक लाकनी हाइरमलगा सुंगलाक लाखिदे मणिपुर दा थोकलिबा इरांग भारत लैंगांगना थौसादे बोने हेना लुमना लवी हाइबा खोलाउ कया लाउदुना पेंदबा वाफम कया फोंगदोखे अतोपा मफम कयादसु अमित शाहगी खोंगचतपु यानिंगदबा खोंजंग चंगसिनखे खुराई की लंबी सिंह अमित शाह की थौरम यावबा लाकपा बीजेपी की फिराल थेटपा गाड़ी सिंह इमा इबेल सिंह खामदुना फिराल लौथोकपगी खोंजंग चंगसिनखे लोइनना यूथ ऑफ मणिपुर की थौमी सिंहनसु इमा कैथेलदा अमित शाह की खोंगचत यानिंगदबा फोंगदोक्तुना खोंजंग चंगसिनखे मियोई अनि तमथीना फुरमले पावसी ngasi nungthil phongkiba kanglaipa ki maira pausedagi lokhatchabane sakhangdaba मियोई खरना महिरोई लुप अमगी तोंगान बा ब्रांच की प्रेसिडेंट ओइबा मियोई अनि इम्फाल वेस्ट की मफम अमदा तमथीना फुरमले फुरमबदगी सोगलब महिरोई अनि अदु आकाश थौनाउजम अमदे फिलिप कौवे आकाश थौनाउजमना लमसांग ब्रांच की प्रेसिडेंट अदुगा फिलिप्सना उरिपोक ब्रांच की प्रेसिडेंट नि हाइरे मखोय अनि करिगिदमक कनाना फुरमलिबनो हाइबगी चपचाब मरम खंगबा ngamdre